था असिगी तरुकता जिरीबाम डिस्ट्रिक्ट थोखिबा हिंसागी थौदोकसिंगना मरम ओइरगा मतम खरा चरांगनादुना लेरुरबा मतुंग सिक्योरिटी फोर्सना अकनबा चेक्सिन थौरांग लौखतपदगे थौखनिंगदबा थौदोकसिंग थोकपगी चांग यामना हंथरक्ले हिरम असिगी मतंगदा प्रेसना फंगबा पावमुगी मतुंगिना मणिपुर पुलिसना जिरीबामगी तोंगान तोंगानबा मफमसिंगदा पुंग कुनमरी चुपना ngaksenbagi thabak chathare vulnerable oiba mafam singdana central amadi state force animak na punna ngaksenbagi thabak chathare security force na lokhalakpa thabak thoram sing asi namaram oiraga jiribamgi miyamda lairamba akiba mi paiba pumnamak tapna hantharakduna yum thadoktuna lanjena ruraba khunja singsu mayumda hanjinduna leiba honare adubu bekra circle lomdagi lanjilaktuna hojek jiribamgi mafam kayada changjafam lauduna lairiba singde awaba khudong chadaba khara adumak mayuknaduna laire jiribam police station na konba kalinagar part 1 2 3 Chandrapur, Lakhipur, Lamkhai, Sorokatingbe, Khuningthek, Khunau, Bularthol, Uchathol, Harinagar, Vidyanagar, Dibong Karong, Chingdong Laikai, Champanagar, Ningthembam, Khongbal Laikai, Nungchapi, Corona Bazar, Dibong Khunau, Kadam Tala Amade, Kunjabon Hariba Khul Sing ase Mahuksagum Tangdu Laitaba Fibam Mamada Changsalakle. Nakalamaromda handaki irang asida khara hena amangata thokraba Borobekra subdivision ki sensitive hoiba mafam singdaso Manipur Police Assam Rifles amade CRPF ki personnel chahumgi mathakta deploy tawduna thokhaningdaba thodok sing thoktana ba akanba checksing thawrak lawkhatle haina pawasana makhatari